Ma'am, welcome back to the vlog. Ma'am, ngasi recipe vlog oina puraga lakjare. Ma'am, ngasi chicken biryani oina puraga lakjare. Ma'am, yengminasi stay tuned. aina laujari 1 kilo chicken ne masidai sida masala khara hapchinjare moro asuba marchu powder jira powder adegi dhania powder aduga fajana tosinjare si je fridge ta minute 30 muk thamjarage mathang sidi tilo manga taro muk laujare fajana kakthalage tomato amaga muk sijinasi ngasi biryani sida makha tarakpasina singa chanamgada muk chathajari kaino ma thongbase semba sabasine matam yam changije mullaga lokhatpa mina di khangbidaba sida leijare pudina mayama ado aidi biryani thongbase pudina sijinaje aduga mayam loirakpa kandane si hapasina manam si amna nusi halaga hen hawhanba ma taste ama phangale sisu samthoge sida leire aigi yamna icham chamjaba machan sing Ma'am, ngasi preparation loisile. Pudina leire, dhania leire, tomato leire, onion leire, ginger, garlic leire. Sida khara masala leire, jeera, tejpata, adegi long, adegi cinnamon, loi yaure sida. Ma'am, ngasi aina sijinagada sing sida leire. basmati ne adudi seng si putoknaba ising thangachare aduga aina seng phutpada sijina doribase thum khara thau khara masala khara gane Ma'am, si ising je saujile, cheng hapa yasile, cheng hapchilage. Ma'am, si se 50% cook tawdoine, 50% amna yaiba kando adu masama thana dum mundoine. seng se sauba haure mayam ai ani suba step se tilau fry tawjarake aina ngaujaiba tilau se horen biryani gi layer sembado daidu da hapsa doini mayam Thau sare, tilau hapchilage. mayam tilau se karom tawbo phongau ko dabani ko tu mayam si chang ji da ngaubi doini Ma'am, sakse mahi si thoga ma chumta halaga thamage. mayam sak su yare Ma'am, aigi video se support tawbiyo, like, subscribe tawbiramo. semba sabasu loi loire cha ki ju ready oigre aduna yen se prap thongdorage mayam mayam chicken su mulle aduna mathangi step ta muk chalasi layering gida mayam sida leijare tilau angauba dhania pudina mayam biryani ki yamna interesting oiba matang do usile adugu mayam aina kamai tawna layer seme habdu mayam do chirake aina ngasai uchagi bido si je sijina doine aina pudina khara hapchinjare mathang da tilau achai tilau angauba do khara hapchinjare dhania khara am hapchinjare mathang na yen khara mu hapchinjarage mathang na cha mu hapchilaji makha tarakpachidi sigi biryani masala je sijinajage sumai tawdana same process ta mathang layer sing je semdoge mayam maung tarabra comment haibiro layer ani suba khata ngairi aigi se mayam da dum phajabase utningdana ucharakpane mayam aigi layer sembal lochinjare chapu je big thalle final look sida leire atudi mayam aroi bagi step ta muchalasi madudi chapu se pungai mu yarasi adugo mayam low flame dani ko mayam pungai ma pharabani na ai hangdok jaraga yengage wow machu gaje phasabna loirane maikhu gaje pawa karaga yengbiyo am phajare postare mayam biryani se yamna thongbada yamna laiba adugumba recipe makhal amani mayam aduga yumda adum leiba pochei singna adum thongba yaba makhalgi recipe ne
ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯒꯅꯤ ꯑꯩꯅ ꯀꯩꯁꯨ ꯑꯍꯦꯟꯕ ꯑꯇꯣꯞꯄ ꯃꯆꯜ ꯑꯗꯨꯝ ꯀꯩꯁꯨꯝꯐꯥꯎ ꯍꯥꯞꯆꯗꯕ ꯑꯉꯥꯡꯁꯤꯡꯁꯦ ꯆꯥꯒꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯈꯔ ꯀꯣꯠꯊꯣꯛꯑꯒ ꯃꯣꯏꯒꯤ ꯄꯤꯖꯔꯒꯦ ꯃꯌꯥꯝ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯌꯥꯝꯅ ꯂꯥꯏꯅ ꯌꯨꯝꯗ ꯊꯣꯡꯕ ꯌꯥꯕ ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ